Mediada aranba thabak tourakpa singgi mathakta yade haibinaba thoklakpa yamna watli haina All Manipur Working Journalists Union AMWJU President W.Shyamjai na phongdokre. Wafam asing asi wangkai ningthem pukri mapalda Federation of Civil Society Organization Fox na sinduna pangthokiba anoba chahigi khudol tamjaba haiba thoramda phongdokibani. Thoramadu Fox ke maikai dagi Manipur e paugi lamda thabak tauriba lamdam sigi paumi kayada khudol potpiduna ikai khumnaba utke. Thoramadu Fox ke President T.H. Manihar yauna lup asigi district singdagi lakpa luchingba singsu saruk yake. Thoramga mari lenena AMWJU President W.Shyamjai na hai democracy chatpa leibak amada press ki ningtambasi yamna leifam thokpani adubu state asida thabak tauriba miyoi singi mathakta fivun nambaki machat ama kanna chathaduna lakli miyam amadi lengaki marakta pau faudok faujin tawhalibani civil society organization masing yam limakai paumi singda awaba thengnabasu heli ngasi faubada paumi taruk nongmaina kaptuna hatkre kaya amana awa anata aduna lakli masigi matangdasu achumba wayal ngasi fauba phangba leite awaba kaya si leiraba fauba miyam gidamak khanduna michang mikhai naidaba muongda miyamda achumba e pausing piduna lakli professional hazard ni haina lauragasu wafam thoktaba fivamda warakpa asidi yamna nungaitaba fawi haiki Kusi chatpaleba kamada kogi press ki kogi role si am chawi kitamo express kitamo space lay haregasu masi kogi saram mepa kogi pibun number githong si kogi Manipur kori yam kogi sathai aina toina panjabare Manipur mi lak kunthra ni thoi leibu tomda akogi media parcel kogi pawbi se akoi amjuda kogi yawi ba kogi amjugi board member je samari hundrang amutane si katene ko da community si kimang tahare low stripe community ne bisap ni community amani ma ko sumayum lay macam basu lay manung lay advice bamni karino press me ni mara ko gi paumi ni pau biduri press type se karino lenga ambasu miyam ani ki barakta ko gi tugumba thong amani amai I pau se lenga da pakeliba I pau miyam pun buk tu pun media ki through da miyam da khagali ari miyam na pamiba ari miyam na wariba mata patingi thuk I pau miyam sia pun mu lenga te miyam da lodo khagali adu la pai da ko da haijabu media ki simba mesi da no enemy no friend ai marut ne haibele ki ai jek da bi da haibele ti marom dom lepang gamna na bagi sen thok lai pin lai na bagi wakalo si patwa kan da ne ba ki issue ki ada mangjin tha ba gamna na bagi adu lu wakalo da koi Shyamjai ki ba Federation of Civil Society Organization ne maramaduna Manipur da lai ba imalo Manipur da lai ba Civil Society Organization khudi mulse koi di amat tani haidana koi ngasi ba ko da lojara ga aina magi haibagi dona doni thina da ngasi bauta sanction la ga da koi thabak pangthok tana laksari aduna ngasi ki ahanba antak ki chahi hogi ahanba step oi lai koi na press media si phajana iraga da di kuba kubi ba dongan ba khasitang hek soira ga da tarba editor local hek do bi ha mi wa dam tabang oi ba adu ku bai sile lausing ngasi ba da press ki sile lausing jena reporter sing jena chala ga da awa ba ta ba da kanamta na mana tar bu appreciate to bidar ba singa se ko gi mekai da gi yam kasu ya kasu asam ba kudul masa am kan pira ga da ko ina khwaidagi hena wangba appreciation khwaidagi hena wangba ko gi ikai khumna badu usabane haidana